mayambu mukana taram noksuri ngasigi video asidi hena thoina ngakkadaba amani madudi aikoina hawkib history kaya ama ukre thengnakhre adubo history kaya aduki manungda thoina khanjiludaba thengnakiba tarabasu masidi oiroidabani fagini khangadaba asengba achumba angakpa kaya ama thamjage ahanbada Australia macha ama oiriba prithibida khwaidagi madaw yaba mioi amani hain launariba mishak amagi warini 1998 da Bill Morgan hairiba nupa ase yamna tamthiba car accident ama thoke madugi matung heart attack ama amuk thoke madudagi doctor singna mahakpu sire haina imung manungda declare tawram adubu angakpane hek declare tawkhiba minute 10 lairaga yamna angakpa mawongda mahaki heart adu normal lakhe mashigi matung 15 days smoke hospital aduda coma da laikhe matung tarakpada tamthibi accident amasung asibabu maithiba pibagi harawa phongthokpo aina mahakna lottery ticket amakak kakhi angakpani madudasu Australian dollar 30,000 piba Toyota Corolla car ama fauzilakhi madudagi sahi ama leireba matung Bill Morgan na lottery shop cha amu hana lakhi aduga ticket ama mukakhi madudasu angakpana thalaba thajararoi thodok haibaduni amakasu Australian dollar 2,50,000 gi mapu amu oiba ngamkhi akoidi hauksigi mini drobo phawdi natra ani suba sidi haukiba 1900s ki matamda western countries loinana America na singbada lambi lamjau sorok da nupi oibi singbu haras tobiba molestation na singba kaya chatharam maduda nupi oibi sing aduna masa ngakthok chanabagi damak matam chuppada shanglaba hatpin haibadi samfabi masa singda loina duna uduna chatlami karigumba miyoi amana molestation singba taunanabu honarpa matamda makoigi sanglaba hatpin adun thinduna siba yabagi thakta asok apan piram pumnama asi masa ngakthok chanaba upaini adubu 1909 da United States na nupi amana magi samfabi asi 9 inch tagi hena sangba samfabi loina duna puduna chatpa yaroi haibagi rule ama tawtharakhi maramdi samfabi adu deadly weapon singi haibagini angakpani maralariba miyasing adubu afa apun tawduna serak pibagi mahut samfabida oina rule thamlakhi thingel tainaba ngamdraga nasikhongda tainai haibaduni aduda iramdam asigi essential singsu karigumba chathokpa matabda isana singnabiba leiba tarapadi asigumlaba hatpin natraga kolomna chingba pubasu kanagari khale ahum subada mayamasu thoina hena percent princess kazargi matangda tabiram lagani mahak asi fajabagi larimbi haina su singthanaribani adubu mahaki safam asi yenglu matamdadi mangwanda piru mingtholasi adomnasu chanadi hairakani adubu matang asida wafam tung thamjage madudi nupi oibigi fajabasi mahaki senglok saktam adu khakta oidi haibasi princess kazar na khudam amani Persian people singna mabu luhongngingbagi passion pamjabasidi angakpani matam amatada nupa chamaga nimfu mangagi proposal lakhi masida sunatna makhoi mayam adugi manungda princess kazar na proposal sing adubu accept tobidaba amasung pambidabadagi miyoi tarondoi mapunsi kathoki princess kazar yamna attractive oidrabasu mahak royal family gi masha amani loinana matamdugi well educated oiraba haibadi like la suning thina hairabi nupi singi manungda amani asiguma mahaki magun sing asidani nupa kayana koitan tanerkhiba loinana kayamar punsi kathokriba nupi danate asawram pamliba leiri asawram pamba nupa oiba kayagi maraktasu mari subda medieval era haibadi middle age ki matamda football hariba masana si yamna popular oiba masana ama oirame adubu matamdugi masana adudi yamna violent oina haibadi yamna tamthina siba yabagi mawongda sanarami adubu matamduda sanari ball adudi hauzik sanari ball asinate madugi mahut oki bladder aduda nuksit halaga sizinarami maduda sunatna matamduda sanaraliba field adusu hauziki asigumba natte yamna sathiba mawongda sanarami sanaba match adu lorakpada player kaya asok apan nangbada natana siba kaya amasu yorame adu moinamak player sing yamna nungaina adumak enjoy torame aroiba manga suba sidi khanjilubada puning ka hena nuksigada adum laba matangni hokiba world war animakta miyoiba khakta natana hui kaya amasu special purpose kedamak train torame hui sing aduna torami basi asok apan nanglaba lanmi singbu manam namanduna thianba sini masida sunatna makoina shoklaba lanmi sing adugi damak first aid kits tagi hauraga painkillers amasung antibiotics na singwa medicines kaya
huising adugi manakanda saddleback to haptuna sirinarami lanmising aduna aroiba mikup talamdai faubada huising aduna shoklaba lanmising adugi manakta famduna aroiba mihun fauba sebari amagum laihalli haukiba prithibigi lanjau animakta chawrakna hui lising kuntramuk train tauki madugi manungda hui lising teret mukti asok apan nangki losilakpada channel asina mayamgi mafamda regular oina kanaraba information amasung knowledge kaya regular oina lanthok saba ngamjakhidre makha tarakpadadi regular oina mayam khakthengna knowledge kaya interact tobi khudong sabadu leregani haina mayam phone thajaba thamjari makha tana thakalakadaba interesting oigadaba facts science and technology ka mai lenaba topic sing maroina education ka mai lenaba topic sing amasung mayamna pamna khanbirakpa topic kaya order laksaki madugi damak channel asibu support tobi boina subscribe amamtung tobiro mo haina nengsing jari machagi video de mayam puna thengna mindarsi